Kukijo Council ge mute singa Kukijo MLA singa madi suspension of operation so da laiba Kuki la lulup singa nga se Guwahati da warisana kre. Karnataka High Court ke Justice Soma Sekhar bu High Court of Manipur ge Anova Chief Justice ohenbada Supreme Court ki Collegium na recommend kre. All Manipur VDF Employees Welfare Association na taliba demand sing mari leinaba sing na thabakta onthorak triba pauba ngarangdagi hona changsin khiba khulai thadokpagi khongjang makha tana changsin khigani haire amade Indiana amukta tawkhidriba mawong amada External Affairs Minister Dr. S. Jaishankar na ahanba oina ngarang Taliban gi Acting Foreign Minister Amir Khan mutakka telephone gi khutang na wari sanakre. Kurumjari ISCOM News में ताबी पुनम पुखेरदारी वमना तरामनोक चरे हुजिक पाव संदोन पिजरे Manipur da lairiba Kukijo Kangbu Singhi political gi oiba tang taba phibam ama puraknaba laukalakpa khongthang amada Kukijo Council gi Governing Council gi mute singa Kukijo MLA Singh amade suspension of operation su da lairiba Kuki Lal Holup Singha ngasi ayuk pung 12 taba matamdagi hona Guwahati da unaba hokre Masigidamakta Kuki MLA Singh Kuki gi CSO Singh su da lairiba Kuki Lal Holup Singh gi mute Singh ngarang Guwahati da thunglakibani Mifam asida Government of India gi maikaidagi Ministry of Home Affairs ki official sing su saru yairi. Tha asigi tarahumdoi da Churachandpur gi Rengkai da laiba Ritz ki auditorium da pangtokiba Kukijo Council gi ahanba mifam amada Kukijo Singh na tandana lakliba demand sing adu Popular Government ama semduna Kukijo gi MLA Singh na Article 239A gi makada Separate Administration gi wafam adubo Mangfau nanaba hojik lairiba MLA Singh amade suda lairiba Kangluf Singha Guwahati da unaduna firef ama lauba ngamnaba honaba haina mifam aduna waref lokibagi matung inna ngasigi Guwahati gi mifam masi pangthokpani adumakpo hojik faubagi oinadi hairiba mifam masida kari karamba waref Singh lokrabagi haiba adu chapchaba pau like tree Karnataka High Court ke Justice Soma Sekhar bu High Court of Manipur ge Anova Chief Justice ohenbada Supreme Court ke Collegium na recommend tokre hairiba waref ase Collegium asina hojik High Court of Manipur ge Chief Justice oiriba Justice Dr. Krishna Kumar ge matam lakliba May kun mathoi da loigadabana Justice Soma Sekhar bu High Court asige Anova Chief Justice oina recommend torakibani Justice Soma Sekhar na mahaki legal ge career ase inkumja pan marfudra ge January 13 advocate ama oirakibaga loinana Mesur amade Chamaraja Nagar District ta practice toraktuna civil amade criminal case sing handle tawduna lakhe Matung tarakpa inkumja marfudra nipange June 13 Mahag District and Session Judge oirake masidanatana tongan ba judicial gi oiba from kaya pairam bagalonana inkumja ki November marida Karnataka High Court ke additional judge oiki bagalonana inkumja nipange November ahumda permanent judge oirake Thobal District ki Hairok Patre Kaitelman Bay Lokon ge Chekon Amadgi Manaktage ngarang Security Force na lona tingkraba lalholof prepak progi miyoy ama fagat kibagalonana mangondagi yamlaba kusukulay kya amasu fangbangam lehairi Faraba miyoy adudi Hairok Patre Thokchom Laikai dege Laishram Nanaw Singh
alias Achul alias Rojen chahi kuntra mapani mangondagi fangliba kusukulai sing adudi 303 rifle ama single bore action rifle mari 303 rifle ge maru yankai mari 7.62 mm ge nongmai maru taramari insas LMJ magazine ani insas rifle magazine ama 303 rifle ge magazine mari number 36 SA hand grenade ama detonator ama fiber BP plate ahum camouflage t-shirt nipan camouflage frit nipan camouflage ke khongrau tara tare tupi manga peti taru BP jacket tare magazine pouch tarani toy makhong mari panba gari amaga mobile handset amaga fangle haide Nakalamaromda Technopal Police Station ge Livong Dutang Junction dagi Security Force na tibahumba kitabak amada atopa kusukulai kya amaso fagatke fagatlaba kusukulai sing aduda magazine ga konana 303 rifle ama magazine ga konana 9mm ge carbine ama magazine ga loinana 9mm ge pistol ani 5.56 mm ge nongmai maru round kun 7.62 mm ge nongmai maru mari amadi ma 9mm ge maru kun amaso fangki haide Atopa amadana Imphal East ki andro parking amade Khurai Konsam Laikai Tharoijam Laikai dagi lona tingkraba Lal Holuf UNLF Koirenge mioi ani amaso police na fagatke Fariba mioi ani adudi Loksingam Loveboy Singh alias Taukanba Chahe Kuntramari Laifam Kundrakpam Makhalaikai Amadi Laishram Diamond Singh alias Athoiba Chahi Taramapan Laifam na Uripok Laishram Lairatagini Haide Makoigi Mafam Dagi point 32 ge magazine ga konana pistol ama maru aniga mobile phone ahum sufangli haide Imphal East ki khabai soi sabal laikai da leiba masagi mayumda mayai kaba chinjak lalonba mioi ama heroin ni chingnaba potlam singh konana Manipur police na fagat kre faraba mioi adudi Muhammad Abdullah Khan chahi nimfutaruk ni mahaki mafam dage tongan ba val tarukta haplamba heroin singh sufangle Governor of Council na Service Extension that natana All Manipur VDF Employees Welfare Association na tankiba demand sing piraktabana maram oiraga ngarangdagi VDF sing na khulai thaduktuna khongjang changsin ba haurakhiba se mari leinaba sing na demand sing ase thabakta onthoktriba fauba makhata na changsin khigani haina All Manipur VDF Employees Welfare Association ge President Sagol Sem Sanjit Singh na phongdokre Wafam asing asi Manipur Press Club ke Thangjing Holda firm kiba paugi mifam amada mahak na phongdokibani All Manipur VDF Employees Welfare Association ge President Sagol Sem Sanjit Singh na makata na phongdokibada kumja lisingani kulhumdoi ge May ahum dage tholakkiba irang na maram oiduna BDF na Red Zone amade Buffer Zone ge mafam singda heavy duty tawduna leirakpani Adubo thage piriba salary da haikru manada yomduna piba haibase laibak thibani ngasi fauba lenga ki maikai dagi VDF singi salary matik chana pibi dabana imung manung puba ngamlaktri masina maram oiraga VDF sing salary lising kuntra dagi tadana athuba matamda pibiba service extension thokpiba made regularize tawbidaba tarabadi makhata na akanba khongjang changsin khigani haike Governor Council da koi ambi ga ba matunda koi gi BJP extension order je thupi re ha ba ana sahi thokon le thupi re ba paw ni ta jare tabu ko koi mit da paw gi go gi le ki ko koi to pamai le ngo saction ha lo de thu ya ba ta jare ta koi na to gi ba demand je kai na ta ga di koi am da service extension thupi ba adu ga regulation ta ba regulation review ha ba do mat cha ba onion review 30,000 legi ta review ha je asi koi demand to gi na demand je koi paw gi na di service extension na tana to pa paw gi like na mar ba kana ko makata na structure dum samsan bagi ko gi flexible jare ai ta ko makata je ko muni ba i bo gi ko pen down
पामदम चंचल मखा ताबे कोई पोस्ट थादो खंगे नत्रगा सिगेना कन एडिशन मा कोई चंचल नबा कोई लीडर सिंग तानरगा मेंबर सिंग तानरगा सगेना नबा सेम सारगा लेगा है वो कुछ India government ke Home Ministry amade MDMA gi mideng makhada District Administration Sanapati na sinduna nongmagi oiba Civil Defence Mock Drill ama Mini Secretariat Complex Sanapati da ngasi pangthokre Mock Drill aduda District Administration Sanapati na tonganba government ke Department Sing NCC Mount Everest Don Bosco College Indian Red Cross Society Sanapati District Branch Sanapati Police Fire Service V 109 CRPF, D107 CRPF amadi 16 AR ge personnel sing thauramadu saruk yake mock drill aduda earthquake thoglakpa mai chalakpa disaster thoglakpa matamda air strike chatharakpa matamda kari karamba thabak paikhat kani haiba thabak thawong sing search and operation first aid karam na pigani amadi hospitalized tawgani haiba na chingba kaya utke Amukoga kusam naduna All Manipur United Fish Farmer Association na Manipurda ngagi pothok marangkai na puthok tuna lamdam asida ngagi awatpa laihandanaba honaduna lakhiba adugi makha chotharakpa oina ngagi farm tawduna ngayokliba mioi singda makhal makha kyagi training pibagi thabak mathang paikhalakani haina association asina thadorakpa cherol amana khangalakli Cherola Sinamaka Tarduna Ahanbagi Oina Tha Asigi Tangkun Mathoigi Ayuk Pung Tara Dagi Imphal West District Ki Mayang Imphal Assembly Constituency Gi Lafupat Tera Mayay Laikai Dalayba Salam Komol Singhi Sangoida Numit Tarani Chothagadaba Ngayok Pagi Training Program Ama Pangthok Lagani Hairiba Training Program Asi Amufa Amade Punjab National Bank Ki Rural Self-Employment Training Institute Kakchinga Pullaga Singadabani Training program asida Kakching District amade Imphal West District age Khangalaba Self-Help Group amade ngagi farm tauriba mioi kuntrada training pigani Masigi makha chatharakpa lakliba Junge tang anige ayuk pung tara dagi Imphal West District ki mayang Imphal Assembly Constituency ge Hayangkhong da leiba Oinam Naran Singhe Sangoida State Bank of India SBI gi Rural Self-Employment Training Institute Imphal West ka kusam naragan singani Hairiba training program asida Imphal West District amade Kakching District tagi Khangalaba ngami amade self group ki members sing yauna punna mioi kuntra mangada training pigani training program sing asida saru yaba singda certificate su pigani ngagi from Tauriba Singna ngayok nabagidamakta laingak lon lauba matamda hariba certificate adu paiba singna hena khudong chaba fangani Manipurda ngagi pothok puthokpada thawai yauriba mioi singna training program sing asida yaubagi khudong chaba fangkidrabasu Makhatana All Manipur United Fish Farmers Association na mathang chatharakadaba training program singda saru yaba yagani hairi Loinana thawai yauba ngami singna makhoi khara punsilaga tonganba makhoi gi area da training program ase silanba pamlabadi All Manipur United Fish Farmer Association da pau fawiraknabasu khangalakle It's No Heritage Council Harikonge Kunhumdoi Suba Foundation Day Thoram ngase Jan Manipur Dance Academy Hall da pangthokre Thoram adugi manung channa saknairaba layekpa konthauzam Michael Maitegi mafamda Harikon Michael dege Tomtil Khudon tamduna ikai khumnaba utkibada natana saru yaba lakhiba CSO Singh amade Mahiroi Luf ke luchingba Singhi mafamda su khudol tamduna ikai khumnaba su utke Thoram aduda retired IAS RK Nimai nam athoiba mitung Harikon President Yongkhaibam Surjit Kumar Kuman na Thoram Mapu Editors Guild Manipur AGM ge President Khogendra Khomdram amade Washef ke President RK Tharaksana na akanaba mitunglen oina saru yake Thoram aduda retired IAS RK Nimai na phongdokibada Manipur da heritage haibasida chatna lonchat amade jagoi isai tamak oina khalli Manipur hariba leipak ase Furuf nimfu mukna khundaba leipak amane masida
ꯃꯨꯛꯅꯕꯒꯤ ꯆꯠꯅꯕꯤ ꯂꯥꯛꯂꯕꯗꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯁꯤ ꯈꯠꯅꯅꯕ ꯂꯝꯕꯤ ꯑꯣꯏꯔꯛꯀꯅꯤ ꯑꯃꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ethnocentric amadi religious centric oiba politics tauba chumloi Denmark gumba leipa Christian na namna taba amadi South Arabia gumba Muslim na namna taba mafam singda religious centric oiba politics taubada akaiba leite adubu India amadi Manipur gumba leipak asidade dharmada vesh tauduna politics tauba tarabadi leipak ase kangkhong jairaknaba machak oirakani haike ngasi thauram asiga mari leinana Manipur gi saireng amade thogol jagoina chinba kaya pangthok kibaga loinana harikon na tongan tongan ba school kaya dagi mahairoi singge khangatlaba matung khangmin nasi iramdam quiz ki final round su haudoki अखोई कम्युनिटी अखोई इफ्रूप सिता कदोरे सिटी मयाम सिना को हेरिटेज सिटी योमसल लकान सिदा अखोई इफ्रूप नि हायदना मी चप मानबनी अखोई स्पीसीज अमतनी रेस खर खाइदोए रेस मरी मंगा खाइदोए अखोई मंगोलोय की ग्रुप फ्रूप त यावरे यावरगसु मंगोलोय की मरक सिदे सिदा अखोई मैतै नि तांखुल नि अदगे रोंगमै नि कबुई नि हायदना ताकदोरेसि आइगी फिजे चक्सा दैरिबो मयाम आइगी लोनचत साजत सिना आई ताकदोरिने अदुगा मणिपुर दी अखोई फुरुप निफु मुना पुल्लगा लेबा अखोई लेबाकनी सिदै सिदा अखोइना अमने हेली हाइदरा मुक्नबगी दु ओइरगदि अखोई मसेसे लोइ खनरकने अदना अइना हाइजबदा होजिकि मतम सिदै सिदा अखोई पॉलिटिक्स तबदा रिली इथनोसेंट्रिक ओइबा पॉलिटिक्स तबा सुमोय रिलीजियस सेंट्रिक ओइबा पॉलिटिक्स तबा सुमोय यामना से डेनमार्क ता religious की politics तब तक इंटर काई थी कि नोटा 98% of the population से Christian ने Saudi Arabia तो तब इंटर काई रहा कि नोटा majority रहते almost everybody से Muslim ने अगर मणिपुर गुम्बा इंडिया गुम्बा रहते धर्म की दब पे इस तरह का कोई politics से तब तारे का तो कले बाग से काम कों चाहिए ने मिशन यामज़ तबा मणिपुर में यामदगी मखोगी अवाब grievances सिंदा नसी फावदा एक बार मखोगी इसिंग फंगदबगी अवाबा मई फंगदबगी अवाबा लंबी थोंग अतै सादबगी प्लेग्राउंड लेदबगी खुदोंग सादबा हारिबा अपिकपा इसिंग यामदबा खंगना लेंगाकता हाइबदा लेंगाक ताबीदबदगी अदुगुंबा मयामदु सोथरबा जगादो मेखदना बोनबदा मतम सांगना निबोना हारिबा इसिंग यामदबा सिंबु कुसनरगा तौदना सिंबु लाक्सरी अदुगु लोनरा अखोई हुजिक अखोई कम फुरुप मैम से टेन गाइडना मपानदगी संगपा अतोपा फॉरेन इमिग्रेंट्सिंग अदुगा मियान चासिना अखोइदा लंगोय चनचिनगा अखोई येलोमी सिंजी नोमदी अखोई मांगिबा याबगी अमदी मामी सापनबगी याबगी फिल्मदगी कंजननबगी पांदम खक्ता हेरिकोना अमदी लैबा कम फुरुप मैमदगी युचिदुगा लोनना अखोइना एनआरसी से मतम 2008 तगी होना को डिमांड तो लाक्सगी एनआरसी अपडेट तोबियो अदुगा मपानदगी संगपा मिटोप सिजे मसन खंगलगा कनाना येलो मिनो कनाना मिटोप नोय तो खंगन बियोसे हाइबो 2018 दगिना ngasi फाव डिमांड तो लापनी स्टिल हुजिबो तोरी अदुगा हारि डिमांड सि ngasi सेंट्रल लाइंगाकना पोसन ला थेरेगा लेरि Manipur Science and Technology Master Imphal amade National Innovation Foundation NIF anina punna kusamnaraga May 13 dagi May 16 fauba numit humni ge state level training workshop and innovators mid pangthokre Master Complex Tagyal Pata pangthokiba thoram asiga ngasi aroiba numita Dr. Vivek Kumar Scientist F NIF India Dr. KH Rakesh Director Master Dr. Rajiv Mille, Principal Associate NIF, India Amade Sri Dibjyoti Chaudhary Das da Funky Daista Funky Amade. Thauramada Saru Yariba Innovators Amade, Farmer Singh da Certificate Singh Toke. Thauramasigi Program Coordinator Oriba C.A. Saraching, Scientist Officer Master na Fongdorakpada Thauram ase tongan ba Manipur ge Kachin Koya da lairiba innovators sing asina puthokchariba anoba innovation ase NIF ta yenghalaga makhoi ge puthokliba polam sing ase upgrade tawhannaba marketing gi level fawba pukhatnaba pukning thogat pinaba loinana farmers sing da India gi tongan mafam da lairiba innovators sing na saba
lau singu amade haksel ga mari lainaba technology kayabu poster amade video gi kuthangda yenghallaga Manipur ga chanaba technology sing ase khangdok minaraba matungda Manipur gi tongan ba farmer gi self-help groups semlaga hairiba technology adu Manipur da subsidized rate natraga free of cost da NIF ki kuthangda purakpa yanaba common platform ama semnaba thoram ase sinbani haike thoram aseda innovator kunmari amadi farmer maifruna saru yake aroibada thoram asebu yauba Fanghotaba innovator singna makoina puthokliba item sing adu mass-check da pukhatpiraga mass-check na NIF da link tawraga awatpa leitanaba honadragani haina makha tarakhe moida kara innovative oiba idea sing kara potential leba kara phaba production no moida market tawba yagadaba aduga moida keno tawbani abla even IPR protect to hoya bagi area to ergana patent ke to hoya bagi port ergana moina dugi pesa nu sa pun product na moina innovator dugi behalf ta moina kona biga deba uje ka koi sigi pora ma puthe na se ena app samna ga di len na manga ro ba kesu koi pora ma puthe ya ga season ba khang da na no ba idea du mang gi no bagi mohta koina ena app ka tanara ka da moina The same potential labor where the innovativeness, where the royally canogi apagi, nobility legati, I have posting as a sweet market young whenever. Manipur da hojik oiriba kangluf ki irang asina miyamda tangdu leita da ba fibam amada leiriba asida pukning amadi wakhal da kharada oirabasu pothava fangnabagi pandamda numit tarani chathagadaba yoga sanaba tambagi ahanba tangka ngasidagi haudokre Vivekananda Kendra Manipur Vivakna Sinduna Oksongbung Upper Primary School Moirangda Haudokiba Yoga Sanaba Tambagi Training Program Aduda Instructor Oina Vivekananda Kendragi Life Worker Asok Atal Co-Head L. Priovar Management Head A. Siddharth Work Methodology Head A. Bashanta Kumar Vivekananda Kendra Anandalaya Acharya gi Oja M. Asa amasung M. Umabati su saruyake Yoga Training Haudokpagi Thauramga Mari Leinana Vivekananda Kendra Manipur Vivaki Co-Head L. Priovarna Fongdokibada Irang asina maram oiraga Moirang Oksongbung Upper Primary School da hangliba Relief Camp ke IDP angang singidamakta Vivekananda Kendra Anandalaya Acharya haina hangduna IDP angang sing asibu takpi tambiduna lakli Masigi makha tarakpo oina pukning wakhal fathanaba haiduna yoga tambagi ahanba class ase haudokpani haina makha takhe ngasigi yoga tambadu da relief camp ke IDP sing pansang leikai amasung oksong bung leikai gi nupi angang sing na saruk yakhe Nasi tawjen be yoga sina sumaina aikoi charang na pukning wakhal gi charang na wakhum masibu kitang da su kanu pigadra haina aikoina jaga se lakshabani yoga haibasi body soul mind pukning hakchang ni oiba samjinnabu yabo posak mo oibadina hojiki tangdu leita dro matam masida sojamaki lamnam sigi yam da kanu mani haibasi hajajabudagi lakshabani Kakching Municipal Council na koliba mafam singbu tarutana na thamnaba paikhatliba thabak thauram singi manungda ama oiriba yumthong khuding dagi amot akai lokthokpagi thauramda hena kumang chausinnaba made khudong chahanabagi damakta Imphal East ke konung mamang New Chekon Road leiba IT company ama oiriba Glovius Web Solution Private Limited ka punna Satminaduna develop tauba anauba mapung faba application ama oiraba door to door waste collection F launch tawbagi achamba thauram ama ngasi Kakching Fausupat leikai da leiba council asige mipung sangda pangthokre official oina pangthokiba app launch tawbagi thauram adada F ase ngasidagi hona Google Play Store dagi download tawduna miyamna sizinaba yaragani haina council asigi caretaker chairperson Naurem Sanjit Kumar, SR Chief Executive Officer L. Romesh Amadi Executive Engineer Naurem
Ramchandrana punna miyamda lauthokminakhi ngasigi application launch tawbagi thauramada council asigi caretaker councillor sing staff sing door to door waste collection chatliba sanitary worker sing fee collection chatliba worker sing amade Glorious Web Solution Private Limited ke technical experts sing susaru yakhi thauramada mari lainana caretaker chairperson Naurem Sanjit Kumar na phongdokibada ngasi launch tawriba FAC Manipuri Council Singi Manungdagi Mapung Faba Fs ama oina launch tauba ahanbani masina miyamda khudong chaba kaya piragani haina thajaba thamli haike lonana ngasi council asina miyamge yaifadaba anoba thaba kaya paikhat pamade pangthokpa ngamliba se councillor amade staff singna punna thabak tawminaba amade cooperation piminaba sina ngamlibani makha tanasu punna miyamge yaifanaba Hona minakigani masida miyam nasu pukning thogat piduna pangal thona hapiu haina su phongdoki Thauramadu saruk ama oina Glorious Web Solution Private Limited ke expert signa apps ase matau karam na sizinagani app asina kari kanaba pibage masina consumer singda karam na khudong chabage Official staff singna kari karamba thaudang logadabage haibana jingbage matangda marik chumba wafong kaya saruk yariba miyamda thamduna khangankhe magi thagi oina thiriba phising koi kaya hoji pawda kaya thigare kaya toli haibana jingba yengingba andagi amoda kaising lokthokpagi collection se koi लाइबसे करी निमित्त लाकदगे अदुगुंबा solid waste management na mari leina puting mga ado haidwe hefsi pasina pajamyamda kogi council asiki thabak tawda su aduga pajamyamda su tawriba thabak asida waste management ki thabak asida khangdaba adagi khangingba adugumba puting mga ado asiki efsi putandagi yam punamta kanaba adu phangani haibage du thajabadu ai Waikhom Mani Girls College Tawal Okram Amadi Manipur Lengake Mahot Department Anina Kusamnaduna My Waste My Responsibility Haiba Hiramda Nongmayoiba Sensitization Workshop among us college asige seminar hold upang to create College Development Council Manipur University na facilitate tawduna pangthokpa thauram aduda Manipur Lengake Mahot Department ki Director Ngangom Utam na athoiba mithung Waikhom Mani Girls College ki Principal Professor Ais Manoranjan Sharma na Thaurammapu College Development Council Manipur University ki Director Professor Ais Sukadeva Sharma amadi College asigi NSS Unit 1 gi Program Officer L Sanatombi Devina akhanaba mithunglen sing oina saru yakhi Thauramadu athoiba mithunglen gi warolda ngangom utam na hai malem asi luna na thamba haibasi aikhoi khudingmaki ithodangni loinana aikhoi gi akoi bagi fibam sing fahan bagi damakta single use plastic singi mahutta tung koina sizinaba yaba polam singna mahut silasi haiba miyamda appeal tawki Haidi ngasi ising botol sima thakre ising botol sima thaga botol si yai bai di tema ga anjan thum ising refill tawra ga season na ga leiga plastic si yamna hanthar na season na mo hona ga dawe plastic ki khau aring ba ma pai ga pa ba ngasi ga jel bi po lei ro ga po to lo ko ga lamthor ka ta plastic to na tawa akha ba plastic lenga ya ba wa 120 micron की मतलब तथाव प्लास्टिक तो सीजन लगा ngasi so lu pole ko po ba ai su ko ba chi ko ba segai di ko ha manga wa su taru ko su chehi mo su man hek sat di gai plastic ne segai di gai ko raga di yam kana ba ko na ne u ba yam thak ka ba chi nu ti season na ga do tu de gi sida plastic season na ji na en environment da problem do ya problem di kai no ha kanda akoi kon ken ba talak pa gi angang ki birthday ka ugo matamda disposable plate disposable cup disposable chamas leiga birthday celebration tawkhare
District Health Society Thoubal Sinduna Changing Mindset Empower Yourself to Make Ear and Hearing Care a Reality for All Haiba Hiramda Tha Asigi Amada Pangtokiba District Level Painting Competition da Makong Matang Tarak Laba Mahiroi Singda Manapi Duna Pukning Tawatkre CMO Complex Thoubal Leiba ISM Conference Hall da ngasi pangthokiba manayen thokpagi thauram aduda District Health Society Thoubal ge Chairman su oiriba DC Thoubal Hana Kamaina Atoiba Mitunglen Thoubal District ke CMO Dr. Y Nokul Singh na thauram mapu amade Thoubal District Hospital ge Medical Superintendent Dr. W Ruhini Kumar na akanaba Mitunglen Singh oina sarup yakhe Atoiba Mitunglengi Warolda DC Hanal Kamaina Hai Painting Competition asida makok mathang tarak laba singna ngasi mai pak le haiduna tokloidabani makha tanasu isagi tungi damakta khanduna competition kya da yauduna makok thangba ngamnaba honagadabani punsida mai pakpa mi amamam oige hairabadi honabada khak ninghannaroidabani Mahakna makha tan hai Center amadi Manipur lengakna haksel asi yamna maru oina khanduna tongan ba scheme singi makhada miyamda kanaba kaya fanghalibani maram asina Health Department ta mathau tawriba singna scheme sing asi mai paknaba honaduna lamdam asida haksel ga mari leinaba chaukhot thorang singda awat pa leitanaba honagadabani National Program for Prevention and Control of Deafness ki manung channa Category ani thokna khaidok laga pangthokiba painting competition aduda makong mathang tarakraba mahiroi singda sel gi oiba mana amade citation piduna pukning thogatkhe Disability rights advocate and lecturer oiramki mahak United States ki ihan hanba Bachelor of Arts की डिग्री फंकेबा deaf and blind ओइबा मिसक अहानबा ओइकी महामा अचम्बा मगनी hearing हाइबदी ना तावा हाइबसी मियोइबना अमगा पाव फाउनबा अमदी पुकनिंग की वखल फोंदोकनबगीदमक्ता यामना मरु ओइ मना तादबा मियोइसिंग पाव फाउनबा नमददना इमुंग मनुंग अमदी मरु मपांगसिंगदगी तमना लाथोरई अमरोंदा पिकनिगा अमांसिंगदी मना ताद्रबदी मरोंसु थोकते चौरक्लबदसु लाइरिक लाइसु अमदी मोइगी थबक इंखांगा अवाबा कया अमा मायोकनाहली हियरिंग लॉस हाइबदी ना ताथिबा हाइबसी मालेमगी ओइना यामना तोइना थेंगरिबा फिबम अमनी वर्ल्ड हेल्थ ऑर्गेनाइजेशन की डाटागी मतुंग इना इंडिया खतदा मियोय 63 मिलियन ना ताथिबा इंडिया दा लई हाइना हाइबिरी मसी यामना यामख्रबा मसिंगनी ना ताबा हाइबसी यामना मरु ओय असर मरम मसिना अखोइना वर्ल्ड हियरिंग डे हाइना 3 मार्च चही खुदिंगी 3 मार्च दा अखोइना पालन तवी थीम अमगा लोइना ल International Day for Biological Diversity 2025 observation ga mari leinana Harmony with Nature and Sustainable Development haiba hiramda district level sport painting competition among us Bishnupur Higher Secondary School da pangthokre Bishnupur District Forest Division na sinduna ngasi pangthokiba painting competition haudokpagi thoram aduda Bishnupur gi DFO ISCOM Romabai RFO headquarter RK Sadananda Bishnupurgi RFOM Nilamani Moirangi RFO AIS Gitchandra Sharma Bishnupur Higher Secondary School gi Principal K AIS Syam Kumar Amadi Atai staff sing na saruk yakhe Competition aduda Green Brigades Foundation Manipur gi founder E Pramjit Amadi JNB Bishnupur gi TZT Arts K Nilakantana competition adugi judge oike Bishnupur ge DFO ISCOM Romabaina Thauramga mari leinana paumi singda fongdokibada haurakliba mirolda mahausagi leijariba chengpa turel upalwapal amade sa utek singbu ngak senbaga loinana karamna tungkoina hingminagadage haiba wakhalon pokhanana ba pandamda ngasigi sport painting competition ase pangthokpani haike
ngasi gi competition aduda Bishnupur district ke tongan ba school kunge mahairoi yangkai mapan na saruk yakhe Tripura gi Chief Minister Dr. Manik Sahana state asige Chief Minister oirakpa ngarang chahi ahum mapung fakhre. Mahag ing kumja lisingani kunnithoi gi May 15 da Chief Minister oina wasak laukibani. Dr. Manik Sahana mipung khuding magpo haukiba chahi ahum asada mahag ki lengakta mateng panglakibagidamak tawwimal khangba ulakli masigi mathakta Prime Minister Narendra Modi gi lamjing makhada Chief Minister Oirakiba Loinana BJP na state asida anirak suba oina lengak pairakpada Narendra Modi amadi BJP gi atai luchingba kayabu thagatpa phongdorakle chahi ahum matau karamna haukiba khangaude haina paladuna lakadariba chahi singdasu mahakna lamdam asigi miyamgi chawkhat thorang kaya BJP gi luchingba kayaga tanaduna pangthokani haibagi thajaba pikhi आप हेल्थ को लेके लीजिए, एजुकेशन में आप देखिए कल विद्या ज्योति का रिजल्ट आप देखे हो कितना अच्छा हुआ। लास्ट ईयर खराब हो गया था तो इस बार अच्छा हुआ, तो धीरे धीरे हमारा जो ग्राफ है ऊपर की तरफ जा रहा है। तो इसीलिए आप एग्रीकल्चर में भी देखिए और पावर सेक्टर में देखिए, कमती है किसी जगह में समस्या है, लेकिन हम लोग आस्ते आस्ते कोशिश कर रहे हैं उसको ठीक ठाक करें। और खास करके हेल्थ में, उसके बाद आपका एजुकेशन में, उसके बाद आपका स्पोर्ट्स में आप बताइए, हर क्षेत्र में हम लोग अच्छा काम कर रहे हैं और जनता भी बहुत खुश थे, ये हम कह सकते हैं। India na amukta tawkhidriba mawung amada India ge External Affairs Minister Dr. A.S. Jaishankar na ahanba oina ngarang Taliban ge Acting Foreign Minister Amir Khan Mutakka telephone gi kuthangda wari sanakre. India gi oina Afghanistan ge administration chalairiba Taliban ga Minister ani gi thakta ngarang wari sanakiba do India gi oina ahanba wari sanabani. Dr. Jaishankar na wari sanariba do Pahalgam da Pakistan ga mari leinaba lalhauluf amana micham kuntaruk hatkiba thodok adugi matungda wari sanaba ahanbani. Social media platform ama oiriba X da Dr. Jaishankar na thagalakiba post amada nakal anina wari sanakiba do yamna mai pakna chathake. Acting Afghan Foreign Minister Maulawi Amir Khan Mutak na handak Pahalgam da chothakiba terror attack adugi matang da su condemn tauba wafam thamlaki masigi mathakta thodok adubu Pakistan gi media kharana Taliban ga mari leinai haina phongdokiba wafam adubu su kanna yaning daba ulaki haina Dr. Jaishankar na iduna thagalaki wari sanabaduda India gi matam kaya gi mamangdagi afaba mari leinaduna lakliba Afghanistan da India gi maikaidagi angamba pangba yaba mateng sing pangna ba wafam da su khanaki hairi arwebada maroiba pawma na pizari Kukijo Council gi Mute Singha Kukijo MLA Singha Made suspension of operation Suda Lairiba Kuki Lalhaulup Singha ngase Guwahati da wari sanakre. Karnataka High Court ke Justice Kemfa Somasekar bu High Court of Manipur ge anauba Chief Justice oinaba Supreme Court ke Collegium na recommend tawkre. All Manipur VDF Employees Welfare Association na taliba demand sing mari leinaba singna thabakta onthoraktriba fauba ngarangdagi hauna changsin ba haukiba khulai thadokpagi khongjang makha tana changsin kibani hari amade India na amukta tawkidriba mawung amada External Affairs Minister Dr. S. Jaishankar na ahanba oina ngarang Taliban gi Acting Foreign Minister Amir Khan Mutakka telephone gi kuthangda wari sanakre.
Hojik Fawgi on the ISCOM News na Pizza Manipuri Pau Matanga Solution Jury, Ming Tabio Punamak Pomukana, Krunjuri.